Yankai lupa crore listing ohum chanipan kunipan henbagi senfam assembly na pass tawkre. Chief Minister N Birena Manipuri law and order gi phibam asi chirapunji gi nongumbani haina changdam na kre. Amadi Churasanpur gi asiba mi nipan gi aroi ba mathom ngam pangthok na Chief Minister na finger thaduna wari sanana ba thabak lokot kre. Kurumjare Istv Pauming Tabir Basing Taram Nokchere Housing Pung Pau State Assembly Dagasi demand Yankegi Lupa Crow listing Ohum Chanipan Kunipan Lag Kuntramatoi listing Mapan Chatruk Humputareki sent from past Okre sent from Asi Laliba July Tha Fawagi Manipur Gitongan Tongan Ba Department Amadi Sector Singi Tolop Amadi Tangai Fadana Pifam Tokpa sent from Sing Pitok Naba Narang Assembly da Putokra Matung Dak Nasi Kanan Neraga past Okibane Nasigi Mawinana Demand for Supplementary Grant 2017 की General Discussion सु अयुकी session दा पांगटोके demand सिंह अदु पास तौर मटुंग दा Chief Minister N Birena Manipur Appropriation Bill 2017 number 1 अमसुंग number 2 House दा पुथोक लब मटुंग दा पास तौर बा House दा पुथोके House दा पुथोक की बा demand सिंह अदु खनाबदा सरुक यारदुना Opposition Leader O Ibobiगी माइके दगी मामांगी Government ना पैखा लंबा Major Irrigation Project 2 Dolai Thabi Project Thawal Dam Project asina miyam da thaknaba afaba ising pinaba amadi lau singubada sizinanaba oibana athuba matamda loshinduna miyam da khusinahaningi hauji fawbada chada balfudama pansemga sagatpal loire matam amada hekta sangaba yarabane mamang sahi January February da sanganaba honarami tawbutabu tongan ba apanba kayana project sing adu matam sana loshinba ngomkidabane masigi awat senfam kaya Water Resource Ministry dagi langnana ba honasi karigumba senfam piraktrabadi state ki plan dagi project ani asi atuba matamda inauguration tawbagi tangai fadabale masida opposition gi maike dagi su angamba mateng pangani haike hanagi Chief Minister gi suggestion adubu taramna opaga loinana Chief Minister N Biren gi maike dagi opposition leader na pirakpa suggestion taramna oi project sing loishnana ba center da satuna Sangaba Yadaba Senfam Sing Loduna Atuba Matamda Lushnana Bakunagane Manipur gi law and order gi phibamasi tambang banate karigumba hiram amana hektamak ayapapi ba haibasi niyamna khangarabane masina state asida paikaliba major project sing matam sana lushin ba ngamkhidaba haibasi achumba wafamne tasena hairabadi Manipur gi law and order gi phibamasi Meghalaya gi Chirapunji gi nongumbane ngasi puthongri ba supplementary budget asi tha mari khaki tangai fadana sangdaba yadaba senfam oibana yenaba yaudana pass tawning haibagi apamba phongdoke demand for supplementary grant ki khanaba adu da saruk yaraduna wangkhem kendra gi MLA ke Mega Chandrana hauju sakhari ba assembly session asi rule gi wangmada chathabaga pangkhak oire INC dagi karakpa mi ama sarkar asina support tore mapu 10 schedule gi makhada conduct of business rule number 34 thugai bagi damal disqualified tawna ba mak masa yauna MLA tarana adjournment motion thangat khrabasu ngasi fawba speaker na wakarasi tabidana tumina laisinba si pende Speaker gi maike dagi matangi session da oirabasu khanagani haibagi chapsaba matam pipam thoi hauji oiriba pipam masidi justice laitabaga panghak oire Congress dagi karaga BJP government ta saugat pa haibasi India da ahan ba oirangani mag resign tawraga yawkhibra natraga karamba mawongda yawkhibano haiba chapsana khangan pham thoi floor cross tawi haiba pumna makna khanarabasu house na motion khanadaba asi yaning de haike MLA gi wakat adu taraba matungda speaker YKM Chana MLA gi wafam adu house na record tore proceeding da leiri haina paukumpi baga loinana ngasi nungthil gi session leitabana hayeng ayuki pung 13 fawba speaker na mifam yeithoke Manipur da ILP sana hanana ba assembly na pass tawkhiba bill ahungi mayokta changshin khiba khongjangda Churasanpur da mi mapan lekhidabagi manungda mi ama imung manungna lawkhraba matungda mi nipan gi asiba haksang chahi ama hena lawdana leirakiba adu aroiba mathomangam pangthokna ba BJP na luchingda anoba sarkar asina thabak dokhalakre ngasi Chief Minister gi maike dagi finger thaduna misi asiki matangda semkhiba JAC amadi mari leinaba civil society organization singa wari sanana ba thabak lohotkre Istv News na phangba pawgi matungina wari sanabasi positive oiba maike da lakani haibagi chawna thajaba lei haire panba yai handak anoba sarkar asigi Chief Minister oraklaba N Birena Churasanpur gi issue asi ani suba step oina paikatuna waroshin purakani haina UNC gi economic blockade lathokpa nimitta pawmising da phungdokhrabani
Sanura Lamchinglen Kanglei Paki Kunmari Suba Mapok Kumon Thoram Ngarang Hozai Dalaiba Ima Lairen Bikatil the Pangtokre Thoramadu UCM gi President Johnson Elangbam CLK gi President Chipak Pichanu Kanglamai gi President Lady Klaima IPSA gi President Hingkai Luang Amadi Akom Luki President Sandramani Kumanchana Maru Ibu Music Wena Sarugyake Hauzik Atema Brent Lojari bread from Likla Bakery. Wangkhai Ningthem Pukri Mapal Dalaiba Career Nurture Center da Lakliba April gi tang 10 dagi Class 9 amadi 10 CBSE Science and Maths amasung Class 11 amadi 12 CBSE amadi COSEM animaki Foundation Course hozaragani. Oza Pain Relief Ointment Khwang naba ok chikpa tang chikpa phu naba ni singbada sinaba yarba lipsa gumna puthok saba Oza Istv Coaching Institute admission open for 5 months CBSE Foundation course for classes 9, 10 and 12. Date of commencement is April 2017. Timing 4:45 to 7:30 p.m. For details, please contact Office of the Istv Coaching Institute, Kesampa Chuchomlekai behind Radio Hotel, contact number 8131025634. The new Jigsaw 2017 series beats your heartbeat. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance of from the best instructors from Delhi. Join Ujjwal ICE Academy for foundation course. Hello Doctor, Istv na Solsen Mikuding Idumidang Wadam Pungtol Tabam Matumda Sanduk Seba Live Phone program ni Lag Deba Mars Kitang Kulumdoy Sagolsen Numita Dr. Umes Takhel Mayumna Guest Dr. Wibigani Pikna Spine Injuries Yang Sharu Sokpan Bamusumasi Lying Habasini Aduna Call to Birakata by telephone number 2442336. Breaking Matuna Mamutaram Nokshade. Ngasi pung ohum makhairam taba matamda hangang police station gi maning chanba hangang amasung mongjong gi lona ba mafam da leibat lampak amada nupa ama siduna leiramle leikidraba mi adude sapam Ranjit alias Amuba Choi Kuntaruk apokra sapam Iboyaima asan bigai awang lekai da leiba yum amada barada leibani hari asiba haksang manakta I taramke kokta sokpagi khudam leiramke ngaksam da peti na lakshin duna thamnamke police na thagdosigi matangda thizin ba hukre Kaksing Irenban Hawaii Row Laibung Lekai Dagi Sanalembi Misigi Matangda Jenariba Music Atubumatam the Paduna Putokadabani Haina Misi Sigi Matanga Senkiba Jay Shina Nasi Manipur Press Cup the Pangtopa Paumisinga Unaba the Fondu Cre Zay Sigi Convener El Jotishona Makatana Fundukibada Sanalembi Misigi Matangda Tawal Dagi Maka Kangabani Haiba Devlal Koba Mir Ama Kaksing Police na Paduna Wahong Pahong Chatare Misi Sigi Langalang Zen Kangjuba Fauba Achiba Haksang Lokiroi Maraleba Singh Paduna Ain Giwa Tabak Lokanaba Kaksingi MLA Amadi Chief Minister Dasu Wakat Krihari
36 hours ngasi 12 nun asida bung baro matung asidagi akhoi moina pau khumamata khoida reply pirak taba taragadi aikoina ban nataba blockade nataba akoi tongan tongan ba official sing da koi haibom thokpa civil society organization mayanga akoi meeting ama tawraga warep athuba matam da loraga manipur gi praja sing da kari toba yai manipur gi government kari lokhotpham thokpa ge habdu sapchana koi takshan ge na gi phirap tu da ngasi se koi press meet ama koi tawsena koi joint action committee against the brutal killing of Miss Sana Lembi haina mai Sana Lembi gi allies isan haina lekai de khangnai masi akoina sinjalang jabani counter economic blockade manungda November gi tang 12 dagi 22 fawba khurai koncham lekai da leiba khurai koncham lekai chaukat khongthang nupi lupna imphal ukhul lambi da gari kaya dagi chingtharuna thamlakhiba poching ngasi dagi mapu da sinaba hokre लालिबा तांग कुमरी की नुचल पुंग अहुम फावबा पोट खुसिनबगी थबक अच्छी चतखिगने मसिगी मतुंगदा लाकपा वाकट्टी लौरु हरे नुपिलु की सेक्रेटरीना पोट मपु सिंगना मतम साना इसा इसागी पोचिंग लौहिनबा अपील तोखे निगी मतम पीरगा लौरदो नंगसी कोई पोसे पिथोक हौबनी अदुगा सिगी निमि हुमनि जिगी मतुंगदगिदी अखोइगी मखाताबा मोइना वाल होबो पोचिंग पियुना हाइबगी जो खोइ दाइपुबदिंग अमरु CSIR Northeast Institute of Science and Technology Lamfelna Sinduna Aroma Sector Wood Care Technology and Banana Fiber Hybasida Nimit Nimi Satagadaba Skill Development Training Program Ama Ngasi Institute Asigi Conference Hall Pangtokre Thoramadu Forest Department ki Chief Conservator Mohendra Pratap Singh Manipur State Medicinal Plant Board ki Member Secretary Dr. A. Guneshwar Sharma Medicinal and Aromatic Plant Promoters Consortium ki President P. Dev Kanta Amasung Institute Asigi Principal Scientist Dr. S. Bir Kumar Singhana Maru Missing Wina Sarugyake Training Program Adugi Matanga Dr. Guneshwar Sharmana Wafung Kaya Funguke Economy, then the environment protection, loina unemployment problem kaya se ekoi solve to bonagani. Sara singa se puthokku matamda cultivation kumaina tawgani madugi technology cultivation tawra matung daida madu akoi kumaina finishing stage daida akoi lehalaga market purchaser singsina laigadobo mi singsina apam mongda kumaina puthokani haiba puna maksing ase ngasi gi 2 days gi function asida yamna marang kaina yamna matik sana lembi rega mayam puna maktai da masi soidana resource person singsina thambigani Kulen village tagi CIS Rangaijir Aimol Kauba chahi humpuram suraba mi ama sarkiba tangta mapal da mayum dagi thokiba dagi hanjil latre hari CIS Rangaijir Aimol fit manga inchi anirong wangi mamai koida nei kulai kuchuni ngangna mayum dagi thokiba matamda hangama palga agobaga langba khudang asangba fruit amalitki khongrao amuba ama setki kanaguma singna ma puthengarabadi Technopur police station natraga mobile number 8974693825 ta pau pibiu hare hauzik mo pamu Diman yang khay gi lupa crore lising ahum chanipan kunipan henbagi sanfam assembly na pass tokre Chief Minister N Biren na Manipur gi law and order gi phibamasi cherapunji gi nonggumbani haina sangam na kre amade Surasanpur gi asiba mi nipan gi aroi ga mathong mangam pangthok na ba Chief Minister na filar thaduna wari sanana ba thabak lokhat kre Istv pawmeng kabir ba singam kahanna khurum jare